ngasi World Hepatitis Day ga mari lainana State Nodal Officer National Viral Hepatitis Program Dr. R.K. Rosina wafam kya thamlakli mahaki warolda handak chahi gi oina Hepatitis Free Future haiba thimda palan tawri handak chahi gi oina mama dagi machada sandolakpa thingnaba pandam thamli July kolomdoi gi numit yung mapung ani dagi hauduna numit taret ni chupna Manipur government na thamlakhiba total lockdown bu thogaiduna lambi thoglakpa miyoi singi mathakta chathaba drive ki saruk ama oina ngasisu Imphal West ki mafam kya da paksana drive chathakrai Lupa crore mangarong gi oigadaba talaf khaini luang sambam mamang laikai dagi maira paibi singna phagatkrai thodok thokpham dagi phangba pauna hairiba talap amadi raja khaini sing asi matam kuina laikai miyoi singna jingnarakpadagi yenglubada phagat pangam khibani phagatlaba potlam sing adudi talap borak yangkhai humdoi khaini carton box kun manga amadi raja khaini bora kuntrani hairi Fresh amadi Ukhrul district ki manung channa laiba Humi Bilas ki khunjasinga punna khusamnaraga lainga ki mateng amatta yaudana organic ki oiba sing pambi lam hectare anida thaduna pothok marang kaina pothokna ba amadi khunjasing is senthok lainaba kan honari haukhiba me thadagi Humi ki pastor amadi khunjasinga loinana laufam hectare anida sing thaba horakhibani COVID-19 lanthengnana ba laingakna Laukalakpa Taurang Singh Saruk Amo in a Tasiki Haukiba Kolumdogi Nungtil Pung Anidagi, Satarakiba total lockdown na Bisnupur district Miyamna, Chatna Kangon Singh, Ngakna Chatdi, District Asiki Maru Oiba Kaitel Singh, Oiriba, Nambol, Oinam, Ningthokong, Bisnupur, Moirang, Kwakta, Kumbi, Kaitel Singh, Potyon Batokna Rakide. Manipur State Kinong Chupthong ni Hainari ba Jiribam district Asigi, Laumi Singh Agriculture Department na Chakthung amata pibidre haina Laumi kiana wakat lakle Jiribam gi Laumi Singh Chathok leiba Fau Maru Agriculture Department na pibide hairi